Ukraine da military mateng pangbagi Mayokta Italy da Erang Thokle. Russia ga lan sokna riba Ukraine da Italy na military gi mateng pangbagi Mayokta laibak asigi capital Rome amasung Milan City da milising kaya na akan ba protest tawkhre. Thokdok asina maram oiduna laibak asina makhata na Ukraine da mateng pangbagi wafam se aruba ma oirakadawre. Russia amasung Ukraine gi lan ase wari sanaduna amasung diplomatic oiba mawong da loisinaba lambi oina thibiu haina dabi tawraduna protester sing na banner placard amasung sumthang machugi phiral sing paiduna protest tawkhe. Italy ase military alliance NATO North Atlantic Treaty Organization amasung European Union EU animaki founding member ne. Masigi organization animak sina Ukraine da yamna chawna selgi amasung military gi mateng pangduna lakle. Adubu Italy da de potsai gi mamal yamna tangkhalakpa amasung senmitlon gi phibam soksilakpa maramna Ukraine da military gi mateng pangbai base sarkar gi resource mangnaba amasung lan hena sangdokanaba masakni haina protester sing na yaning da phongdokhe. Local media gi report matungin na protester sing adugi marakta trade union mahiroi group amasung cultural association sing gi mihut sing yauki haire. Hauki ba irai numitta G7 laibak sing gi foreign minister sing na Ukraine da makhata na support tawgani haina wasakhe. Italy gi anoba prime minister Georgia Meloni nasu Italy na Ukraine da support tawba Thokle athuba matamda henba khulai sing tharagani haina phongdokhe. Russia Ukraine gi lan manungda Western Air Defense System gi yamlaba khulai sing Ukraine da thunglakre. Ukraine gi ally oiriba Western Military Air Defense System kaya ngarang Ukraine da thunglakre haina kipna phongdorokre. Anauba makhalgi air defense system sing asina Russia na makhoi gi mathakta attack tawrakpa kaya dagi laina ngakthokpa ngamlaga nei. Maruoina kuidringai gi mamangda Russia na Ukraine gi energy infrastructure kaya da atamna na target tawduna thugai khiba kaya adu dagi handakki anauba khulai sing asi laklabanina hanagum Russia na attack tawba chathabada ngakthoknabagi pangal Ukraine da leiragani haire. Ngarang nasam amasung Esipter air defense system Ukraine da thunglakraba matungda anauba makhalgi khulai sing asina Ukraine gi lanme singbo anauba pangal soidana hablagani amade Ukraine gi atya hena phibam phagatna thambangam lagani haina ngarang Ukraine gi defense minister Alexei Reznikov na social media gi khuthangda pawasi sandorokibane. Mahakna makhata na phongdokhibada Western air defense system na piragliba anauba makhalgi afaba khulai sing asigi mateng na yeknaba oiriba Russia na target tawduna kapsilagliba missile amade war jet sing laina kapthaba ngambagi pangal leiraga nei maramaduna Western military ally singbu defense minister na thagat paphongdokre. Russia na energy infrastructure sing da paksan na missile strike tarokpa yana leiriba sina kipta leiriba miyamna section na leinaba Zelensky na khangankre. Russia na energy infrastructure sing da paksan na missile strike chatharakpa yana leiriba sina maram oiraga kipta leiriba miyamna ningthamtha changlakpa matam asida hena khudongthiba mayoknagadoriba si yenglaga tangai fadana nongmada sangadaba potsai sing paisinduna thamnaba amade ningthamthagi ayingba mayoknagadoriba si yenglaga section lainaba President Zelensky na khangankhre haina official report amagi matungin na phongdokle. South Korea amasung US ki Mayokta thengnabada wargadaba military khongthang sing laukalagani haina ki hankre. South Korea amasung US na sathariba joint military drills ki paukhum oina North Korea na mayokna bada wargadaba military gi akan bakhongthang sing laukalagani haina ningthauka ba numitta North ki military na lauthokre. Aroi bada tabi riba pumnamak pu thagat jare.